Doctor yaudana angang unabada angang Sire Bishnupur District Hospital angang unanabagidamag admit tawduna leirakibi nupi ama Doctor ngairingaida mathanta angang unakhre adumoina mamaki anisuba angang oiragadabi machanupi adu leikidre aduga mamana laikanari hairi thawdo asi mayongna kibi nupi adu kha posangma mamang leikaidagini ngarang layeng sang asida admit tawrakibani machanupi leikidraba matungda laikanari binupi asigi Manembok na fongdorakpada ngarang numidang pung nipan lom tarakpada mamong nupi na masa nungairaktre hairakpadagi aihang na doktor amasung nursing na pau piki adubo doktor sing na chakchari loiraga lake haiduna lakhide haidi adubo mamong nupigi phibam hena soksilakpadagi amuka suchen na pau pirubada sulakhide masigi matungda mamong nupigi masadagi angang thorakpa haure haiduna amuka su pau piruraga halakpada mamong nupi mathanta doktor yaudna angang unaramkhibani adubo pokpada ngairibi masu nupi adudi asib hakchang oina leiramki haidi ngaihak leiraga doktor amadi nursing laklaga angang adubo oxygen thajinuna ambulance ta hablaga rims ta puki rims ta digi siraga purakle haiduna lanai gari ama wairaga puraki hairaduna thawong asi layeng sang asigi Doctor Singh na Jackson dabadagini haibaga loinana mamong nupidi haujik lai kanaribana maki matangdadi karimata khangba ngamdri hairaki thawdosigi matangda thorakpa confirm oidriba pau amana haibada angang unakibi nupi ase hepatitis B positive oibadagi doctor nurse singna thawsa khidrabara haibi wang thorakli adubu thawdosigi matangda Official oiba report fangba ngamkidri Miss Universe India da Mari Subarnas of Takrabi Sarangthem Nirupama Okre Glamanan Group na sinuna Rajasthan gi Joypur da chaliba tha sigi taragani pa na pangthokiba Miss Universe India pageant Miss Popular Fangkraba amasung Miss Universe India gi Mari Subarnas of Takrabi Sarangthem Nirupama bu ngasi Kakching Kaithel da miyam na harau tharamna okre Kakching Khunau Laifam Laikai digi Sarangthem Rajen amasung Mangolai magi machanupi Nirupama na lemjaningai oiraba mingchat purakpada lesbian gay bisexual amasung transgender LGBTIQ community amasung Kakching Bazar Business Welfare Association yauna miyamna Kakching Kaithel da lei pareng amadi fi yanuna harau tharamna okre ngasi Sarangthem Nirupama na Imphal gi Bir Tekendrojit International Airport da thunglabada miyamna harauna okpaga loinana mahaki tunggi punsida hena maipakna bayai fathauzal piki tungda Kakching Kaithel yorokpada miyamna mahakpu harauna okhibani hairi Mele Santi gi mingchathi na bhona ba Facebook page ki mathakta wakatkre NPYF Moirang SG MLA Thongam Santibu social media gi platform ma oiriba Facebook page Thongnauzam Brinda fan club haiba amana MLA gi photo sizinaraga mingchathi na bahonari haina wakatpaga loinana FIR ama file tawkre ngasi Moirang film laikai da leiba National People's Youth Front NPYF Moirang gi office ta pawmisinga unabada friend na sigi president CH Roven na makata na hai kumja 2023 gi May ahumdagi haukiba Manipur gi irang asina maram oiraga Chwarchanpur district kumbi AC amadi Moirang AC gi tongan mafam dagi lanjelaktuna relief camp kaya da changja famlauduna lairi adubu social media gi platform ama oiriba Facebook page asina relief camp da chading tawkiba aduga mari leinana thagalakba post amada Moirang AC gi MLA Thongam Santi gi photo hablaga lupa crore kringamanga chading tawkre haina pali kanana senfam adu chading tawkibano haiba Facebook page aduda pandrabasu Moirang AC gi MLA gi photo ga konana thagalakpa oibana miyam gi wakalonda MLA Moirangna tawkhibani haina hakthengna amasung na koinana uli aduna Thongnauzam Brinda fan club ki mayokta FIR ama tawkhibani masida sunatana damage suit amasu logi matung ina lokhatnaba mari leinaba singda wakhana kre mahangna makata na hai Facebook ta thagaliba post amadi RTI gi mafam da Moirang AC gi MLA ga mari amata leinade loinana kanagumbana personal oina Moirang AC gi manung chanma mafam kaya da hangliba relief camp singda sading tawkiba sing ado khangningba leirabadi district administration Bishnupur da hangbiyu Mahu chenba mina chikpa nupi ama layengba mateng pangkre Mahu chenba mina chikpa nupi ama Assam Rifles ki personal singna matam chana hidak langthak piduna mateng pangkre IJAR South ki cherol amana hai ngarang ahing athengbada Manamjang village tagi chei kunthagama panrom surabi kimsi kauba nupi ama mahu chenba mina chikpadagi kahena naba amasung pomkhalakpana ahing dumakta da Kaithel Manbi Girishan Unit Hospital da purakhibani Kudakta Unit Hospital asigi medical staff amasung support personnel singna tangai fadaba thabak kaya lokhatpaga loinana ahanbagi oiba section thawrang amasung athubagi oina injection na chingba piduna China sing adobu ngakthongna bahonaki maduna maram oiraga kimsigi hakchangi Fibam tamna fagalaktuna mausagi fibam dalaki madugi damak mahaki imong manungi mioi sing amasung Manamjangi khunja singna Assam Rifles ki medical team bu thagatpa amasung apen mafungdo ke asiguma yamna critical oiba matamda mateng pangbibagi damakta su thagat ki hairi Russia amasung China na semitlo na mateng pina duna nongchup laibak singi singna basingbu maithiba pina bahona gadabani President Putin Russia na Ukraine da landai haibagi maral da US na Russia gi mathakta thingba kaya thamjinba amasung Russia ga mapang oina chatminai haiduna China gi mathakta tariff wang na thamjinbagi thawong asibu
Russiagi President Vladimir Putin na hanthana yengbagi thawong amani haina yaningdaba utpaga loinana China amasung Russia na seminlonda tengbang pinaduna nongchup laibak singda singnarakpa singbu maithiba pigadabani haiki China na yumbu oiduna pangthokadawriba Shanghai Cooperation Summit ta saruk yanaba Russia thadokringagi mangoinana President Putin na malemgi lalon itikta US na thingba kaya thamlakhiba sibu akanba mawongda yaningdaba utladuna malemgi chawkhat thavrang kaya da yerapan pinaba nongchup lomgi laibak singna khongthang kaya laukhali haina sumaral sikhi China lengaki makhada laiba Jinhua News Agency amagi interview da President Putin na laiba ani asina lalon itikta tengbang pinaduna chatminariba asibu ayerapan pinaba honarakpa singbu amato oina lepminaduna ngakthokna ba honagadabani haina su President Putin na makhataki Russia amasung China na malemgi lalon itiki khongthang da apan mapiriba US ki tariff pu yaningdaba utpaga loinana US ki Thawong asina malemgi socio-economic development maning halanna bagi thawong ni haina phongdokpaga loinana laiba anina amatoina samilon na mating pinaba lalon itik pakthok chawthohan ba amasung pothok puthok pada punna saruk yaminaduna tongan ba chawkhot khongthang singda malemgi mamangda kumangyang na changsin bangamna ba honagadabani haina su President Putin na makhataki President Putin na China da pangthokadawriba Shanghai Cooperation Summit asida laiba anigi marakta tongan ba hiram singda mateng pinana bagi matangda kupna khana nainabaga loinana Russia amasung China da lairiba miyanggi punsi mahing fagatna bagi matangda su thaurang kaya paikhalagani haiki West Africa da migrant singna tongba hi laksin khibada mioi humphudara rom sikre migrant singna tongba hi ama West Africa gi samudra da laksin khibadagi mioi humphudara rom sikre haina Gambia gi Foreign Affairs Ministry na phongdokre migrant chamagi yangkhai tongna chatkhiba hi edu laksin khibadagi haukiba yumsa kaisa amasung sagol singni marakta mioi humphugotara gi hachang sing phangbangam ki amasung mioi taraga tarukna kanbangam ki haina Mauritanian Authority na phongdorakhi Hi laksin badu da mioi chamagi mathakta siram lagani haina so Foreign Affairs Ministry na phongdorakre migrant puba hi adu Gambia dagi khongsan khibagal loinana hi adu da tongkhiba sing adu ayambana Gambia amasung Senegal gi mioi singni hairi Gambia gi Foreign Ministry na laiba adu gi miyamda Europe ki damak Atlantic fauduna chattana ba section world thambagal loinana haukiba chahida su Spain gi Canary Island yoramdaida hi laksin badagi mioi kaya su sikhibagi paudam laikhibani West Africa dagi Spain gi Canary Island faud bada lairiba Atlantic migration route asi malemgi khwaidagi khudongthiba mafam ama oibaga loinana Africa gi migrant singna Spain da chanabagi singlambi amasu oiduna lakli haukiba chahida Spain gi Canary Island da migrant listing ni fugataruki mathakta sangsilakhi haina European Union na phongdorakhi rights group ama oiriba Caminando Fronteras na Africa gi migrant sing na Europe ta changsina bahona bada mioi lising tara gi mathakta sikre hairi migrant sing ising da laksin duna sikhiba do kumja 2023 da chada 58 ki mathakta hengalakhi hairi samudra da hi tongduna chaliba singbu Gambia gi Foreign Ministry na matung da chataba pauktak pi bagaloina na kiningai oiraba khongchat asina mioi kaya gi punsi manghan na bagi Machak ama oi haina su Foreign Ministry na Jackson Warol thamki Brahmos na foreign policy gi paukhum oiba yagani expert Brahmos supersonic cruise missile na India gi foreign policy gi damak paukhum adu oiba yagani haina Brahmos aerospace ki hanagi managing director amasung chief executive officer Atul Dinkar Rane na haikre Atul Dinkar Rane na NDTV defense summit ngasi wangang khibada India gi khwaidagi masak thokpa laibak singda Saba missile system gi assessment ama pi ki Brahmos program asi 1990 gi athengba chahi singda India amasung Russia gi marakta joint venture ama oina paikhat khibani masigi missile asi mioi kungataru hat khiba Jammu and Kashmir gi Pahalgam da April gi terror attack matung India gi laman khumba gi campaign operation sendur da akan mamiyeng thamlakhi yamna khudong thiningai oina ukhiba Greater sing adu aikhoina Brahmos test tawkhiba numit singna ukhiba dumangni masibu sizinarakhidre haibasi kanamat na khankhide haina mahangna haiki Bolari Jacoba ba amasung Sukurda laiba airbase sing yauna Pakistani infrastructure gi mathakta operation aduna paksana attack sing chathakhibani aikhoi gi air force na madu pangthokna bathawrang tawba ngamgani haibasi thajaba ngamkhidabani Brahmos na soan khibagi matangda taidagi hena Pakistan gi prime minister na advertise tawkre haina Mr. Rane na Shehbaz Sharif na attack sing adugi public acknowledgement palladuna haiki madubu supersonic gazin of the Tomahawk haina singtharaduna
BrahMos asi magi supersonic speed ki maramdagi yamna sathi haiki malemgi manungda asigumba thopa misal leite asi samudra kangfal natraga nongthoktagi kapa yai masina pairiba speed adu surface to air system amada track tawba ngamba yai adubu maduda attack tawbadi ngamloi chahi ani mari natraga chapchana harabada chahi taragi matungda system khara na ngamba yai adubu madugi maramda ikhoina kari tawgani BrahMos na hanana capability adu leikre haina mahangna haiki PM Modi China da thungkre ngasi Xi Jinping ga unaragani Prime Minister Narendra Modi na hayeng nomaijing dagi hongna numit nini pangthokadariba Tianjin Shanghai Cooperation chahi gi summit ki dama ngasi thangda numita China da thungkre US President Donald Trump na India da chada yangkai gi tariff thamjilakhiba amasung levy singi matang da China na su US ka mukna ringai hayeng nomaijing numita Prime Minister na China gi President Xi Jinping unaragani Galwanda 2020 da kuthongna khiba amasung Eastern Ladakh ta matam sangna military gi mukna khiba adugi matung yamna nemthakhiba India China gi mari sing fagalakhiwagi yenglaga luchingba anina unaba si yamna maru oi haina launari President Xi Jinping gi invitation da SCO summit adu yawnaba Prime Minister Modi da Tianjin da lakhibani Prime Minister Modi da summit adugi nakanda Russia gi President Vladimir Putin ga so unaraba yai luchingba ani aduna Trump tariff sing gi safu amasung Ukraine ga chathariba Russia gi conflict amasung Gaza gi fibam khanaraba yai Washington da lairiba sing yauna expert singa Trump gi tariff sing aduna hiram kaya mukta India amasung US gi marakta leinaba achet pateng bangnaba adu manghali haikre New Delhi na hojik laloniti ki maikai hongnaba Moscow amasung Beijing animakta hena naksinaba mari sagatnaba yenglagani haina makhoina haikre malem gi leimaida khwaidagi chawba leiba ani India amasung China gi marakta leitaba amasung nungsinaba mari sing leinabana regional amasung global gi santi amasung nungai yaifabada afaba safu ama piba ngamgani masi multipolar Asia amasung world amagi damaksu maru oi haina PM Modi na phongdokre Turkey na Israel gi jahasing amasung plane sing Turkey da changan khidre Askura na makhoi gi hitangpham sing amasung airspace adu Israel gi jahasing amasung plane sing da thingjin kre haina Turkey gi makok thongba diplomat na phongdokre amasung athingba do official flight sing da suchana gani haina diplomatic ki likhut amana haikre Gaza da Hamas sing mathakta chathariba Israel gi war aduna Turkey amasung Israel gi marakta leinaba mari sing thugai kre pikraba Palestinian territory aduda miyam paktang na bahali haina Israel bu Askura na maral sekre amasung haukiba chahi gi me dagi laloniti ki mari pumna makakthana kre Aikoina aikoigi port sing Israel gi jahaz sing da thingjille aikoina su Turkey gi jahaz sing bu Israel gi hitangpham sing da chalhandre Israel da khulai amasung ammunition purakpa container jahaz sing adu aikoina aikoigi hitangpham sing da changba yahalaroi natraga makhoigi aircraft pusu aikoigi airspace sing na changba yahalaroi haina television da sandokhiba warol amada lawmakers sing da foreign minister Hakan Fidanna haiki minister gi wafam sing adugi matang da mayek sing dokna ba haiki bada Turkish diplomatic likhun amana makhoi gi airspace adu Israel da khulai purakpa aircraft pumnamak amasung Israel gi official pumnamak da thingjile haiki airspace da thingba thamjin ki ba adu karama matam da ginu haiba khudak da mayek sing na khangde November da Turkey na Israel gi president gi plane adu makhoi gi airspace fauna paiba yahandabadagi Azerbaijan da COP29 climate conference da chatnaba tharang tobai khongchat ama cancel tauba taki me da so Israel gi prime minister Benjamin Netanyahu na Askura gi nongthakta paibagi hak adu yarakhi dabadagi Baku da chatpa khongchat ama kakthaki Askara na August 19 da lokhiba chawba regulation singi makhada Israel ga mari leinaba entity amana mapu oiba manage tawba natraga operate tawba jahaz sing Turkey gi hithangpham sing da thungnabagi ayaba piraroi haina Israel gi khwaidagi chawba shipping farm Jimna ningthokaba numita haikre athingba si Israel da changlakpa military cargo puba atai jahaz sing da suchatnei Fidan gi wafam adu athingba adugi matang da miyam da ahanba phongdokpa aduni atopa leiba amatana Israel ga lalon itik kakthana dri haina mahana Gaza crisis gi matang da emergency chesin nabagi Turkish lawmakers sing da haiki kanglaipa punba kholau ge update gi lokhocher ke KNB gi alliance force oriba KIA gi oina hauji Commander in range na nupi kaya bu otpa naiba tawbi